ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣꯕꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯗꯤꯑꯣꯕꯨꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤ ꯀ꯭ꯂꯥꯁ 10ꯒꯤ ꯁꯥꯍꯤꯇ꯭ꯌ ꯅꯥꯆꯣꯝꯗ ꯌꯥꯎꯕ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤꯅ ꯏꯕ ꯁꯃꯥꯖ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯃꯔꯤꯗ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯂꯧꯈꯠꯆꯔꯤ꯫ ꯋꯥꯔꯦꯡ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯤꯒꯤ ꯃꯔꯝꯗ ꯁꯝꯂꯞꯄ ꯈꯔꯗꯪ ꯊꯝꯂꯕꯗ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤ ꯏꯪ ꯁꯣꯛ 1910ꯗ ꯋꯥꯍꯦꯡꯄꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜꯗ ꯄꯣꯛꯏ꯫ BA BTꯅꯤ꯫ ꯑꯣꯖꯥ ꯑꯣꯏꯕꯅ ꯄꯨꯟꯁꯤꯒꯤ ꯁꯤꯟꯐꯝꯅꯤ꯫ ꯑꯁꯦꯝ ꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯋꯥꯔꯦꯡ ꯑꯃꯗꯤ ꯏꯁꯩ ꯏꯕꯇ ꯅꯠꯇꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯟꯗꯣꯛꯂꯣꯏ ꯑꯃꯅꯤ꯫ ꯔꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯋꯥꯔꯤ ꯈꯔ ꯏꯪ ꯁꯣꯛ 1868ꯗ ꯗ I.R. ꯕꯥꯕꯨꯒ ꯂꯣꯏꯅꯅ ꯍꯟꯗꯣꯛꯂꯣꯏ ꯇꯧꯏ꯫ ꯖꯖꯥꯕꯔꯕꯤꯒꯤ ꯗ꯭ꯔꯤꯁꯇꯄꯥꯠ, ꯀꯥꯜꯀꯨꯠꯀꯤ ꯁꯥꯝꯕ ꯅꯆꯤꯡꯕꯁꯨ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯗ ꯀꯧꯕ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯏꯔꯝꯃꯤ꯫ ꯑꯁꯦꯝ ꯋꯥꯔꯤꯗ ꯔꯥꯙꯥ, ꯅꯨꯡꯁꯤ ꯏꯆꯦꯜ, ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦꯂꯩ, ꯂꯝꯖꯥ, ꯋꯥꯔꯤ ꯃꯆꯥꯗ ꯄꯣꯁꯃꯣꯔꯇꯦꯝ ꯑꯁꯤꯅꯆꯤꯡꯕꯁꯤ ꯃꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯔꯤꯛ ꯈꯔꯅꯤ꯫ ꯈ꯭ꯔꯤꯁꯇꯥꯕꯗ 1838ꯗ ꯗ꯭ꯔꯤꯁꯇꯤꯄꯥꯠꯇ ꯚꯥꯔꯠꯀꯤ ꯈꯣꯔꯤꯔꯣꯜ ꯑꯦꯀꯥꯗꯃꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯃꯅꯥ ꯐꯪꯈꯤ꯫ ꯈ꯭ꯔꯤꯁꯇꯥꯕꯗ 1832ꯗ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯄꯣꯁꯃꯣꯔꯇꯦꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯈꯣꯔꯤꯔꯣꯜꯒꯤ ꯃꯅꯥꯁꯨ ꯐꯪꯈꯤ꯫ ꯊꯣꯏꯕꯤ ꯗꯦꯕꯤꯅ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯂꯣꯜꯗ ꯇꯧꯔꯤꯕ ꯈꯨꯗꯣꯜꯕꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜ ꯄꯔꯤꯁꯠ ꯏꯝꯐꯥꯜꯅ ꯈ꯭ꯔꯤꯁꯇ ꯀꯨꯝ 1834ꯗ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫ ꯃꯍꯥꯛꯅ ꯐꯖꯔꯕ ꯁꯩꯔꯦꯡ ꯀꯌꯥꯁꯨ ꯏꯔꯝꯕꯇ ꯅꯠꯇꯅ ꯐꯖꯔꯕ ꯋꯥꯔꯦꯡ ꯀꯌꯥꯁꯨ ꯏꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯏꯪ ꯁꯣꯛ 1836ꯗ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯃꯈꯥꯒꯤ ꯋꯥꯔꯦꯡ ꯑꯁꯤ ꯄꯔꯤꯁꯠꯀꯤ ꯑꯅꯧꯕ ꯋꯥꯔꯦꯡ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯃꯍꯥꯛꯀꯤ ꯋꯥꯔꯦꯡꯅꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯋꯥꯔꯦꯡ ꯁꯃꯥꯖ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯃꯔꯤꯗ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ꯫ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯛꯄꯗ ꯃꯇꯤꯛ ꯑꯅꯤ ꯆꯪꯏ, ꯃꯁꯤꯕꯨ ꯍꯤꯟꯗꯨ ꯋꯥꯡꯉꯨꯔꯣꯜꯁꯤꯡꯅ ꯍꯥꯏꯅꯩ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯃꯕꯨꯡꯉꯣ꯫ ꯕꯩꯒ꯭ꯌꯥꯅꯤꯛꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯇꯣꯉꯥꯟꯕꯅꯤ꯫ ꯄꯤꯛꯂꯕ ꯑꯦꯇꯣꯝꯁꯤꯡꯗꯒꯤ ꯊꯋꯥꯏ ꯄꯥꯟꯕꯒꯤ ꯃꯔꯨ ꯍꯨꯟꯕꯅꯤ꯫ ꯇꯣꯉꯥꯟꯕ ꯃꯠ ꯀꯌꯥ ꯂꯩꯗꯨꯅꯁꯨ ꯃꯥꯂꯦꯝ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯊꯣꯔꯛꯄꯗꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥꯅꯤ꯫ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯏꯃꯥꯒꯤ ꯁꯛꯂꯣꯟ ꯄꯨꯔꯤꯕꯤ ꯅꯨꯄꯤꯅꯤ꯫ ꯄꯨꯔꯨꯁ ꯅꯨꯄꯥꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯃꯥ ꯌꯥꯎꯗꯅ ꯑꯣꯏꯊꯣꯛꯇꯦ ꯇꯥꯏꯕꯪ ꯁꯦꯝꯕ꯫ ꯈꯨꯠꯁꯦꯝꯒꯤ ꯇꯥꯏꯕꯪꯇ ꯍꯥꯏꯅꯤꯡꯉꯤ ꯅꯨꯄꯥꯗꯤ ꯅꯨꯄꯤꯒꯤ ꯃꯄꯥꯜ ꯇꯥꯡꯖꯕꯅꯤ꯫ ꯄꯣꯛꯄꯒꯤ ꯄꯥꯡꯒꯜ ꯅꯨꯄꯤꯗ ꯂꯩꯕꯒꯨꯝ ꯃꯥꯡꯍꯟꯕꯒꯤꯁꯨ ꯂꯩ ꯃꯄꯥꯜ ꯅꯥꯏꯗꯅ꯫ ꯁꯦꯝꯕꯒꯤ ꯃꯇꯤꯛ ꯄꯨꯝꯅꯃꯛ ꯌꯥꯎꯔꯤꯕꯤ ꯅꯨꯄꯤꯕꯨ ꯀꯔꯝꯅ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ ꯍꯥꯏꯒꯅꯤ? ꯁ꯭ꯔꯤ ꯑꯔꯕꯤꯟꯗ ꯑꯥꯁ꯭ꯔꯝꯒꯤ ꯁ꯭ꯔꯤꯃꯥꯅ ꯑꯁꯨꯝꯅ ꯄꯥꯎꯖꯦꯜ ꯄꯤꯕꯤꯈꯤ: ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯄꯥꯝꯂꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯒꯤꯅꯣ ꯍꯥꯏꯕꯗꯨ ꯆꯥꯡ ꯌꯦꯡꯕ꯫ ꯅꯍꯥꯛꯀꯤ ꯌꯣꯠꯆꯥꯕꯤꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯁꯣꯛꯇꯨꯅ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ, ꯍꯦꯟꯅ ꯁꯦꯡꯕ ꯑꯣꯏꯗꯨꯅ ꯍꯧꯒꯠꯆꯕ ꯄꯥꯝꯖꯩ꯫ ꯔꯤꯁꯤ ꯁ꯭ꯔꯤ ꯑꯔꯕꯤꯟꯗ ꯑꯁꯨꯝꯅ ꯇꯥꯛꯄꯤꯈꯤ: ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯟꯅ ꯏꯪꯅ ꯏꯃꯥꯒꯤ ꯃꯇꯤꯛꯀꯤ ꯃꯁꯥꯗ ꯊꯃꯣꯏ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯖꯧ꯫ ꯃꯇꯤꯛ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯄꯤꯊꯣꯛꯎ꯫ ꯄꯤꯛꯂꯕ ꯃꯍꯧꯁꯥꯒꯤ ꯈꯧꯔꯥꯡꯕꯕꯨ ꯊꯥꯗꯣꯛꯎ꯫ ꯔꯤꯁꯤꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤꯃꯛꯇꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯤꯒꯤ ꯃꯇꯤꯛ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯕꯒꯦ꯫ ꯇꯞꯄꯗ, ꯂꯥꯟꯗ, ꯆꯥꯎꯈꯠꯄꯗ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯇꯥꯏꯕꯪ ꯁꯦꯝꯕꯒꯤ ꯐꯤꯗꯝ ꯄꯨꯝꯅꯃꯛꯀꯤ ꯃꯔꯨꯗ ꯅꯨꯄꯤ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯑꯊꯣꯏꯕ ꯈꯨꯠꯁꯦꯝꯅꯤ꯫ ꯑꯀꯨꯞꯄ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯗ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯆꯦꯠꯅ ꯄꯨꯜꯂꯤꯕꯁꯤ ꯅꯨꯄꯤ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯇꯅ ꯉꯝꯂꯤꯕꯅꯤ꯫ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯂꯤꯄꯨꯟꯅꯤ꯫ ꯅꯨꯄꯤꯒꯤ ꯃꯤꯡꯁꯨ ꯄ꯭ꯔꯀ꯭ꯔꯤꯇꯤꯅꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯅ ꯄꯣꯛꯂꯕꯤ ꯃꯄꯣꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯥꯏꯕꯪꯅ ꯅꯨꯄꯤꯕꯨ ꯃꯃꯥ ꯑꯣꯏꯅ ꯌꯦꯡꯅꯩ꯫ ꯑꯋꯥꯕ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯊꯣꯡ ꯌꯥꯕ ꯉꯝꯕꯁꯤ ꯃꯃꯥ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤ? ꯆꯥꯎꯅꯕ ꯌꯣꯛꯄ ꯊꯥꯛꯄꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯩꯕꯁꯤꯡꯅ ꯅꯨꯄꯤꯕꯨ ꯁꯨꯝꯍꯠ ꯂꯥꯡꯉꯤ,
फना याइगुम थानबा उई लैरांगा चांगदमनदुना महाकी अथोटपदबु येंगदुना पेनाफम ओइबदि मतिक चादे लैरांगदसु ताइबंग मयोल चोंगनबा मरु याउरिबनी हाइना सिंगथानबना अथोइबा पांदम ओइगनी ताइबंग पुंसीदा नुपीगी तौफम थोकपा मथौगा लोइनना हक्चांगी फजबसु चांगदमनरबदि मदुदा हेना मतिक चाफम थोई नुपीबु नुपी मचागी सकोंगदा पार्वती मथोट काबी ओइना ताइबंग योकपी ममा ओइना जगदम्बा अहल ओइना ताइबंग पु गाक्पीबा अमसुंग हनुबी ओइना ताइबंग योकपी मकनी हाइबा याइ अवाबगी मैरी लगता अवातपगी मरक्ता थमोइ शोकना वारबा मतमदा मियोइबगी मखल पुम्नमक्की लैतादबा कोइसिल्लबा मतमदा नुपीदना पीबा ngami शांति असुमना भारत की मनी ऋषि कयाना नुपीगी मंगाल मतिक अमसुंग फिदम अवांगबा थाकता पुखतुना सकना सोनारमी तबोमक्ति मैहौरोन की चनुसिंगदा लैरमलिबा गुण अमसुंग फिदमसिंग अदुमक्की मपाना सकना सोनारमलिबनी अदुबु मियोइबगी चौखटपा अमसुंग खुनाई हाइबसी चाकन ओनबगा लोइनना ओलि मियोइबगी वाखल पुकनिंग लमचत कायदा मिडियें हाइरिबसिंग असिगी खुदम मियोइबगी पुवारिदा तत्तना फंगली मुसलमान सिंगी खुनाइदा मतम अमदा चतनरमी पर्दागी चतनबी ngasidi madu अचेतपा नियम कन्न पुंद्रे हिंदू नुपी सिंगिदी ममांगैदगी हौना मसिगी चतनबीसी यामना कन्न लैरमदे हाइबा याइ मदुगी प्रमाण गरगीना मिफम मयाइदा थोक्तुना तरंग तौनबा अनसुया प्रियम्बदा अनीना दुश्मनतागा लोइनना वरी साबा मसिदसु नतना भारत चनु कयाना सफम लाफम लुथोक्तुना येक्नबगा मायोक याबा असिना चिंगबा कयानी मतम अमदा नुपीगी आदर्श ओइरमी मपुरोइबनिंगमी हाइबदी मपुरोइबनिंगमी मदुमक फजते हाइबदी नत्ते अदुबु सभ्यताना ओलकपगी मतुगिना मदु ngasidi थोइदोकना नुपी कांगलुपना यानिंगदे भारत असी साहेबना लोई चलकपा मतमदा मखोइगी चौखटपगी अमसुंग नाट की इथिल ताहन्नबा होनखिदबा नत्ते अदुगा मदुमक्सु खरा फावबदी ngamखि हाइबा याइ साहेबना लोई चनबा हौबदगी भारत की महौसागी लेजरंबा चौखटपा अमसुंग नाटता नोंगचुपलोंगी ममी तारक्तुना मयानतु यानबा मओंग अमा थोरही अदुबु हाइरिबसिमकना अैखोइगी नाट मरु फुकना पोखिबदी नत्ते मपानथोंगदा हाइबदी फिजे चकचादा खरतदा ओनबनी हाइबा याइ असुमना मणिपुरदसु मालेमगी लाक्लिबा अनौबा यावोन कयादगी अवांगबा चिंगना खंजिनबा ngamdre असोंगबा उमंगना ngakthokpa oithoktre अनिसुबा लांजावगी मतुंगदा मणिपुरदा लाक्लिबा अनौबा यावोन असि ओंथोकपगी मओंगनी वाहै अमतना फोंदोकपा तारबदी इचेल अमतदा अरुबा अमसुंग अनैबा इसिंग अनिमक पुन्ना चेनमिनबा हाइबदु ताइ महैसंग मसिंग हेंगलकपगा लोइनना लाइरिक हैबगी मसिंगसु हेंगलई युमलै कैरैगी थाक हेंगलई अनौ अनौबा फिजेत चकचा लमचत कायदा कयामुक्ता ओनबसी ngasi फावबा लेपत्रि हाइबा याइ ओनबा नाइबा खुनाइनी सोइदना ओनगनी मदुगिदमक करिसु हाइनिंगाइ लेते अैखोइना मरुइना येंगगदबदी लाक्लिबा अनौबा यावोन असिदा अफबंग मंगाल याउरिब्रा याउदब्रा हाइबा सिनी ngasi फावबा उरिबा मओंग असिददी चौखलकपगी मओंगदी कया उद्री मतांग असि यौना चिंगनरक्ले मदुदी नोंगमा मांग ताकपगी चाव अमा लाक्तुना मालेमपुंबा इरोनुंगदा लुक्खिबगुम अैखोइगिनी हाइदुना लैजरिबा खुनाइ अमसुंग नाट असि नोंगमदी खंगहौदना मांगखिगद्रा हाइबा फावबा निंगनरक्ले मतांग असिदा मयेक सेंगना उत्पा तारई लैखा तारक्लबा खुनाइ अमा अमसुंग महाकी मांगसिलक्लबा नाटपु कनबदा नुपी हाइबा फुरुब असिगिसु चावरबा थौदांग लेरी नुपीदा सेमबगी अमसुंग मांगहनबगी शक्ति अनिखक उरी हाइबसी मथक्तसु पनख्रे हाइनै सखेनबी हेलेनगी मसुंगलांगी ट्रोय उफुलक्ता तिनखि सीतागिदमक मैना दुमना चाखि सनागी लंका वाफम असिमा कदाइ फावबा चुंबा अमसुंग लानबा हाइबदुदी मीडियम खयामरुमदगी नैनबा याइ अदुगा पुमनमक्की मथक्ता नुपीदा टॉप टॉपा शक्ति खरदी लेरी हाइबसिदी चिंगननिगाइ लेतना यानरबा वाफमनी नुपीगी सुमहत्पगी पांगल अंगकपनी मेनकाना विश्वामित्रगी अकानबा हिरिकोनबु
ꯂꯥꯏꯅ ꯊꯨꯒꯥꯏꯕ ꯉꯝꯈꯤ꯫ ꯑꯃꯨꯛꯁꯨ ꯁꯥꯟꯇꯤꯒꯤ ꯃꯇꯥꯡꯗ ꯀꯨꯟꯇꯤ ꯗꯦꯕꯤꯅ ꯀꯔꯅꯗ ꯍꯥꯏꯖꯈꯤꯕ ꯅꯤꯡꯁꯤꯡꯗꯕ ꯉꯝꯗꯦ꯫ ꯅꯍꯥꯛꯇꯤ ꯕ꯭ꯔꯍꯃꯟꯅ ꯉꯥꯡꯕꯗ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯇ ꯉꯥꯡꯏ, ꯑꯗꯨꯕꯨ ꯉꯝꯒꯗ꯭ꯔꯥ ꯗ꯭ꯔꯨꯖꯗꯣꯟꯒꯤ ꯀꯂꯛ ꯃꯩꯔꯤ ꯃꯨꯊꯠꯄ ꯄꯥꯡꯒꯜꯅ ꯅꯠꯇ꯭ꯔꯒ ꯃꯟꯇ꯭ꯔ ꯄꯥꯡꯒꯜꯅ? ꯅꯝꯊꯕ ꯉꯝꯗꯕ ꯃꯍꯥꯛꯅꯤ ꯂꯥꯜ ꯇꯧꯗꯅ ꯌꯦꯇꯨꯝ ꯃꯅꯥꯗ ꯄꯛꯄ ꯂꯩꯄꯥꯛ ꯄꯤꯔꯛꯂꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯪ ꯇꯞꯄ ꯉꯥꯛꯅꯕꯒꯤꯗꯃꯛ ꯄꯟꯆ ꯄꯥꯟꯗꯕꯅ ꯅꯤꯕꯒꯤ ꯆꯦꯡ ꯆꯥꯗꯨꯅ ꯍꯤꯡꯕ ꯇꯥꯕ꯭ꯔꯥ ꯃꯇꯝ ꯄꯨꯝꯕ? ꯂꯥꯜ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ, ꯐꯠꯇꯕꯅꯤ, ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯨꯝꯃꯤ꯫ ꯃꯐꯝ ꯑꯃꯁꯨꯡ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯠ ꯅꯩꯗꯕ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯌꯥꯅ ꯆꯠꯂꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯕꯨꯙꯒꯤ ꯄꯥꯎꯖꯦꯜ ꯑꯣꯠ ꯅꯩꯗꯕꯅꯤ, ꯃꯍꯥꯠꯃꯥꯒꯤ ꯄꯥꯎꯖꯦꯜꯁꯨ ꯑꯣꯠ ꯅꯩꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯨꯙ ꯑꯃꯁꯨꯡ ꯃꯍꯥꯠꯃꯥꯒꯤ ꯃꯥꯡ ꯑꯣꯏꯅ ꯀꯨꯟꯇꯤ ꯗꯦꯕꯤꯅ ꯑꯍꯤꯡꯁꯥꯒꯤ ꯋꯥ ꯈꯜꯂꯝꯕꯅꯤ, ꯅꯨꯄꯤꯒꯤ ꯂꯝꯆꯠꯇ ꯊꯣꯏꯗꯣꯛꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕꯁꯤ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯐꯝꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯌꯥꯆꯜ ꯌꯥꯎꯗꯕ ꯁꯒꯣꯜꯒ ꯑꯝꯍꯥ ꯑꯣꯏꯔꯦ ꯍꯥꯏꯕꯃꯛ ꯌꯥꯔꯕꯅꯤ꯫ ꯅꯨꯄꯤꯁꯨ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ, ꯅꯨꯄꯥꯁꯨ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯕꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯗ꯭ꯔꯕꯅꯤ, ꯄꯤꯕꯤꯅꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯔꯕ ꯄꯣꯠ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯧ ꯇꯝꯕꯗ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯥꯎꯕ ꯃꯥꯡꯍꯟꯕꯗꯤ ꯆꯨꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯅꯤꯡꯉꯤ, ꯐꯨꯔꯨꯞ ꯑꯃꯒꯤ ꯍꯧꯅꯕꯤ, ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯋꯥꯈꯜꯗꯤ ꯅꯨꯄꯤꯇꯅ ꯂꯦꯡꯗꯅ ꯊꯝꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯠꯄꯨ ꯃꯔꯥ ꯆꯦꯠꯍꯟꯕꯗꯁꯨ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ, ꯃꯔꯝꯗꯤ ꯂꯤꯗꯨꯅ ꯀꯨꯏꯅ ꯊꯝꯕꯒꯤ ꯄꯥꯡꯒꯜꯁꯤ ꯅꯨꯄꯤꯅ ꯅꯨꯄꯥꯗꯒꯤ ꯍꯦꯜꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯈꯨꯟꯅꯥꯏꯗ ꯂꯩꯔꯤꯕ ꯆꯅꯨꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯕꯗ ꯊꯣꯏꯗꯣꯛꯅ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯍꯧꯖꯤꯛꯃꯛ ꯈꯨꯟꯅꯥꯏꯅ ꯌꯦꯡꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯤ ꯈꯨꯜꯂꯛꯀꯤ ꯐꯧꯁꯨ ꯂꯂꯣꯟꯗꯨꯅ ꯆꯥꯖꯕꯤ, ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯣꯡ ꯈꯣꯜꯂꯤꯕꯁꯤꯡ ꯑꯗꯨꯗ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯃꯛ ꯈꯨꯟꯅꯥꯏꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯕꯗꯤ ꯈꯨꯟꯅꯥꯏꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯍꯩꯔꯦ haiduna ꯂꯩꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛꯀꯤ ꯃꯣꯠꯂꯕ ꯄꯨꯝꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯁꯦꯡꯗꯣꯛꯄꯗ ꯃꯈꯣꯏꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ꯫ ꯑꯋꯥꯕꯗꯤ ꯀꯔꯤ ꯄꯤꯕ ꯉꯝꯂꯤ? ꯃꯁꯥꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡ꯫ ꯃꯃꯥꯡꯉꯩꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯒꯤ ꯊꯧꯅꯥꯒ ꯍꯧꯖꯤꯛꯀꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯣꯛ 1938ꯗ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯂꯥꯜ ꯍꯥꯏꯕꯁꯤ ꯆꯦꯡ ꯇꯛꯄ ꯊꯤꯡꯅꯕ ꯏꯍꯧ ꯑꯗꯨꯗ ꯁꯛꯅꯤꯟꯒ ꯃꯥꯌꯣꯛꯅꯈꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯉꯁꯤꯒꯤ BA MAꯁꯤꯡ ꯑꯁꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯎꯔꯤꯕ ꯍꯛꯆꯥꯡꯒꯤ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯊꯧꯅꯥ ꯏꯔꯥꯏ ꯂꯥꯏꯅ ꯊꯤꯡꯕ ꯉꯝꯈꯤ ꯆꯦꯡ ꯇꯛꯄꯒꯤ ꯁꯤꯟꯁꯪ꯫ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥꯗꯣ? ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯇꯝꯂꯨꯕꯅ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥꯗꯣ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯑꯀꯜ ꯑꯊꯧ ꯀꯌꯥꯅ ꯄꯨꯛꯅꯤꯡꯒꯤ ꯄꯥꯡꯒꯜꯁꯨ ꯅꯝꯍꯠꯈ꯭ꯔꯕ꯭ꯔꯥ? ꯃꯟꯇ꯭ꯔꯅ ꯁꯨꯝꯍꯜꯂꯕ ꯂꯤꯟꯒꯨꯝ ꯃꯍꯤ ꯃꯌꯥꯏ ꯂꯣꯏꯅ ꯆꯝꯈ꯭ꯔꯕ꯭ꯔꯥ? ꯅꯣꯡꯆꯨꯞꯀꯤ ꯐ꯭ꯔꯤ ꯂꯞ ꯑꯊꯤꯡꯕ ꯌꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅ ꯊꯥꯖꯤꯜꯂꯛꯄꯗ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯁꯀꯨꯟꯇꯂꯥꯒꯤ ꯅꯨꯡꯁꯤꯕ, ꯁꯤꯇꯥꯒꯤ ꯑꯥꯗꯔꯁ, ꯑꯃꯠꯇ ꯄꯣꯛꯄꯤ ꯊꯥꯗꯣꯏꯒꯤ ꯂꯝꯆꯠ ꯀꯥꯏꯗ? ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅ ꯄꯤꯈꯤꯕ ꯃꯠ ꯑꯃꯁꯨ ꯄꯟꯕ ꯌꯥꯏ꯫ ꯃꯌꯥꯏ ꯆꯟꯕ ꯆꯥꯛꯇ ꯅꯨꯄꯤꯅ ꯁꯤꯈꯥ ꯐꯪꯂꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯁꯃꯥꯖꯇ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯍꯩꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯌꯥꯝꯕ ꯃꯍꯩ ꯃꯁꯤꯡ ꯐꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯦ, ꯑꯗꯨꯒ ꯃꯈꯜ ꯀꯌꯥ ꯊꯣꯛꯅ ꯃꯤꯈꯥ ꯄꯣꯜꯂꯝꯕꯗꯒꯤꯁꯨ ꯅꯥꯟꯊꯣꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯔꯕ ꯐꯥꯎꯕꯗ ꯅꯨꯄꯤꯒꯤ ꯂꯩꯈꯥ ꯇꯥꯕꯒꯤ ꯂꯝꯕꯤ ꯊꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯅ ꯄꯤꯒꯅꯤ? ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯤ ꯅꯨꯄꯤꯁꯤꯡꯅ ꯍꯩꯇꯕꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯤ ꯃꯈꯣꯏꯒꯤ ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤꯗ꯫ ꯅꯨꯄꯤꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯃꯜ ꯀꯗꯥꯏꯗ ꯂꯩꯔꯤ? ꯃꯍꯩ ꯃꯁꯤꯡ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯑꯐꯕ ꯂꯝꯕꯤꯔꯣꯝꯗ ꯄꯨꯔꯛꯅꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯀꯤ ꯆꯛꯀꯤ ꯅꯨꯄꯤꯅ ꯀꯂꯦꯖ, ꯇꯥꯏꯕꯪ ꯃꯍꯩꯀꯣꯟꯗ ꯆꯠꯂꯤ ꯑꯋꯥꯡꯕ ꯃꯍꯩ ꯃꯁꯤꯡ ꯐꯪꯅꯕ꯫ ꯃꯈꯣꯏꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯅ ꯋꯥꯌꯥꯝ ꯉꯥꯡꯕꯤ, ꯆꯥꯎꯊꯣꯛꯆꯕꯤ ꯑꯃꯁꯨꯡ ꯆꯒꯠꯅꯕꯤ ꯑꯣꯏꯔꯛꯏ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯩ, ꯏꯃꯥꯏꯄꯦꯝꯃ, ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯅꯣꯡꯃꯒꯤ ꯅꯨꯄꯥ ꯑꯣꯏꯔꯛꯂꯦ, ꯏꯀꯥꯏꯕ ꯂꯩꯇ꯭ꯔꯦ, ꯅꯣꯂꯨꯛꯄ ꯌꯥꯎꯗ꯭ꯔꯦ, ꯏꯔꯥꯡꯗ ꯃꯀꯣꯛ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯈꯔꯗꯤ ꯍꯦꯟꯖꯤꯜꯂꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯥꯟꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯊꯤꯗꯨꯅ ꯌꯦꯡꯕ ꯇꯥꯏ꯫ ꯑꯌꯥꯝꯕꯅ ꯃꯍꯩ ꯃꯁꯤꯡ ꯐꯪꯅꯕ ꯆꯠꯂꯤ, ꯑꯗꯨꯕꯨ ꯁꯤꯛꯁꯥꯗꯤ ꯂꯧꯗꯦ꯫
Mahei masinggi kuyomna yomsillaga fattaba mahei masing sandoi. Maram asidagi aikoina leibaki nupisingna degree phanglabasu larik haitabi oiduna leiribasini. Aduna nupi oirabasu chak asigi nupibu ikai khumnana nungsibagi bidiyekna yengba ngamdribani. Swamijina amuksu makhatana haibiki nongchuplonggi nupidi yum amasung mapangi taibang asimak thawoidaba bidiyekna khak yengne makoidi yumgi piklaba thabak ama phawba karisu leitabani haina khande. Aduga aikoigi leibaki nupisingi mawongdi tonganbani makoina nongchukki matong tambala maikai amatabu phidamni haina launare. Laibak thibadagi afaba gunsing adubudi hundoklamle. Swamijigi wafam asimak aikoisu sumbi haina laudaba ngamde maramdi mapanthongi oiba aikoigi natka chanadaba thawongsing adutabu aikoina thawai yauna launari aduna afaba mahai phangbagi mahutta nongma nongmagi mangnabagi masakta oirakni. Nongchuplonggi matau tamsi Nightingale oisi, Joan of Arc oisi, Eleanor Roosevelt oisi. Madudi nate lamjau sarakta khurji yaudraba nungsiba sandokpa taubanadi karisu kanaroi. Nungsiba haibasidi thamoyi aronba matauni. Mapanda ullaga mangana natraga mamal hengkalakadaba nate. Tasengba maksu asumna taubadi aikoigi chanabigi wangmadadi. Asigumba aikoigi lamchat kaida mangnabagi masak oiba thabaksing asi thingba amadi aikoigi nahat yotkhatpada aikoina lairik laisu hairabi nupisingna mangzintaba tai. Furup amagi nahat haibasi furup adubu masak taknabagi sakphamni amasung furup adugi sakyak mingseni haiba yai. Sakyak mingsen adugi sanahidak koklabadi maithonggi mami sengna tarakte masen marang urei. Furup ki nahat mangsilaklabadi furup aduda mayek sengna urakte maram aduna aikoigi nahat kanba haibasida nupigi mathausu yamna chawna lei. Khunai ka miga tana thana yadraba mari leibagum yoibaga nahat kasu tana thana yadaba mari leinai. Mangtharaklaba nupigi sanman, masak thiraklaba nupigi lamchat, hundokpiraba nupigi punsi, kannabagidamak ngasigi mahei masing hairabi nupisingna akanba thabak paikhatpa matam oire. Nupi chaukhatpagi marida tonganba mat kayamarom pinarakpa yai. Adubu wafam asimadi aikoina kaupam thokte madudi nupina mama amasung yumburembi oiduna mahaki taibangbu phajahanbagumna naat amasung chaukhatpadasu makoina mayai oiduna chetlaba yumpham ama thonaba hotnaba chumi. Nupidi matam pumnamakta phajaba amasung athot amengi mapuni maram aduna wakhal pumnamaki apikpa amasung sengdaba wakhal thadoklaga thamoinungda lotuna leiriba phajabadu mapung phana satkaihanba ngamba adugumba mahei masindasu piba matik chai. Phajabatana punsigi puthoraklaba yumphamni adugumba phajabadu nupitana miyoibagi thamoida satkaihanduna punsi khongsatpu nungaibagi masak oihanba ngambi. Miyoibagi punsi khonsatki others asimak nupina mahaki mathamoigi khoithumnaba chaukhathanba ngambi. Nupigi matik mangana chaukhatpagi amasung naatki chang onba yai. Punsigi khoithumnaba haibabu chaukhatpagi amasung naatki chang onbana ningthibani. Nupitana mahaki punsida ningthiba asibu phangtuna nupasingbu hiram kayada matik chaba mi oihanba ngambi. Matang asida Takhellambam Thoibi Devi na iba wareng Samaj Amasung Sangskritigi marida Nupigi Thoudang. Hairiba wareng asi loisinjari pumnamakpu thagatjari.